LEINGAK school sing da TAKPI TAMBINABA oja masing Watpana Maram Oiraga Nongma Nongmagi Maheiroi ki masing Hantharakpani HAINA PHAYENG High School ki headmaster in charge ANGOM TOMBA na PHONGDORAKLI PHAYENG High School lagi chahi asida class 10 ki examination mai paklakraba Maheiroi sing okpagi thorom da wafam masi phongdokladuna mahang hai Kumjali singaniga kun haurakpadagi headmaster in charge oina thabak tawpani ahanba lakpada oja tara taret lerami adu bhaujikti oja tara khaktamak ngaire kumjali singaniga kungani thoi kunga humdoida Maheiroi chamaga humphuni thoi lerami adu bhaujik tara leiri amadi Maheiroi chamaga tara ni thoi khaktamak ngaisilakle Lisingari kunga humdoi kunga marida Maheiroi kuntra mathoina exam thabada kuntra pass tawki LEINGAK ki school amoina infrastructure matik sana leirabasu mapung phana TAKPI TAMBINABA oja masing Watpana Maheiroi masing Hantharakpani khwaidagi chawba maram oiri masina mama mapa oibasingna machasingbu private school da tamhanarakpani school fagadhansi mission scheme gi phase khudikmakta PHAYENG high school asi yauroktrabasu prime minister school for rising indian pm Sri scheme dadi yaurakle scheme asina school asi da tonga tonga khudung saba kaya piri adu moinabag school asi da oja watpagi khudung chadaba kaya mayok nariba asigi matangda local MLA mari leinaba director sing amadi JEO ko unaduna khanghan kibalai khre du bungasi phawba thabak to onthoraktre haina sumahana makhatana pendeba phongdokhi PHAYENG high school asida infrastructure di adamuk phajana leijaraga so tasing naragadi TAKPI ningai oja se masing Hantharakpana habidi subject expert oja leitabana akogi oja sing si haidi samnaraga science or so hojik yamdrabada class 10 9 10 gi dadi subject si oja ani dagi science to oja ani maths amaga ahum oja ahum dagi sukta tabiya dawa adugumba lakpani na koi ke tawuni masi angang Hantharakpagi watsi akogi oja wat tadagi ne hana khali aduga matik chana oja si thambiragadi akogi se atoba matamda angang che hapkal kani hana khanjai maramdi relief ta leriba hoje aigi si akogi school se mamangi me loiselapatagi me gi adwai tagi loiselapatwai tagi akogi relief ka hangduna laigibanina akogi relief ki angang sing si akogi sida mingchan bigadra haraga mahoina aikoigi staff awat pasi ubunara kaino mahoidi angang sing loinamak private school da thakre aduga akoigi school sida angang ani gumdang maraba thina akoigi school sida hoje relitagi leiri hab Nakalamrom da Tharomadu da Sarkia Kiba Sekmai Assembly Constituency gi hanagi MLA Ningthauzam Bidian Hai Kunayama Jakhana Bohanabada Apabam Maheiroi kaya puthokpagi tangai phadaba lei Apabam Maheiroi puthoke hairabadi makoibu mapung phana TAKPI tambigadaba oja sing marang kaina leiba changi amrom da chingkhong chingya singda kugi kutlai paiba singna landaraktuna lau panba yadingai cherak asida lawmi single ising phangdabagi awaba amuk mayok nare masina maram oiraga lawmi singda ahenba chaitheng ama amuk pidare mari leinaba department na hiramasigi matangda khanaba meeting changduna lau uba yahanaba thorang sing paikhatpiu masigi mathakta kugi kutlai paiba singna lamdam National Highway sing da Tengkhang Kayarak Etek Chathaduna Chathok Chasin Tawriba sing da awaba piriba si kokhanaba security ki jackson thorang matik sana lokhatpiu haina sumhana makhata khi PHAYENG di ising nangna lehraba water supply di ising pirambase ngasi bongda ngasi nongni mutan ni tutana ni buse sing thabiraktre sing thabirabsu leinang akta thabdagi maram oida thakpu yadaba sabu yadaba ngakto irumai chejra phawwa sing thabirami nongni ni adu minini humni khak tharmaga amu ising mu thadat bihre masi maram si sakana yeng chengsin bagi tangai pu lei PHAYENG school da leriba ising pipeline amadi PHAYENG da leriba ising ki puriba kanu sing si pipe sing si main pipeline da ising laktabna maram oidana koi awaba mai unare masi amutang sarkana yeng chengsin bina bilamata ngasari si iroina na aroibda ina hinbadi Manipur se santi lerambale pam oina center da BJP palabasu Manipur BJP palabasu panjasno koi mai ri kala kuthu ko leite aduna munne insilaga Manipur se koi santi lena lepa ama atu male pa ama oni Manipur sarkar se Bharat sarkar na palibra Manipur sarkar na palibra Manipur sarkar gi minister chief minister moina mathok tokduna leibse tobigenu mathok tobiu